Manipuri Wari Pambi Channel na tabiriba punamakpo amo hana taramna okjari ngasisu mayamgi ngaihak pothana nabagidamag anauba Manipuri horror story amakak puduna laksari. Horror story asigi maming Angakpa Girls Hostel. Horror story asigi writer Laisram Korau. Haujik taminarasi mayamgi ngaihak pothana nabagidamag puduna laksari ba anauba horror story Angakpa Girls Hostel. Nandita do makhoi college ki oina lairiba girl hostel aduda ahangwa mafam phanghaudabadagi upai leitaduna college aduga naknaba anakwa mafamda laiba atopa private girl hostel amada mafam mama phangbadagi hostel aduda lainanabagidamag mahakki mama mapaga loinana hostel aduda nungthinda lai. Hostel adugi campus ta makhoi wari saduna famlabagi matungda hostel adugi niyomgi matung ina mga dagi di atopa guardian natraga parent amata mafam aduda changhande mata madu yausilakbada mama mapa do hankre aduga Nandita di mahaki ka oigadauriba room number 12 ado thiduna mathakki second floor aduda ka khalai. Mahana laigadauriba room number 12 ki ka adugi thongi pona ado thajinduna thanami sodi lolamde. Nandita na thong ado hangduktuna yengbada manung ado mirang ithang thang uful waifun mayam ama lerami matam sangna ka ado hangduna leirakpa mali. Ka adugi mataida rek amanba amasu leiba ui maduda lairik amanba kharasu uful ithang thangduna leiri mafam ado fazana sengdoktrabadi yaroidauri. Nandita na kaino private hostel amabu asuk kamna thamlibasibo makhoina sengdoklaga pifam thoine sel asuk sauna thiraga haina mabukningda khalli. Thong ado hangdoktuna hostel gi warden ado unanabagi damak mapanda thorakpada nupi ama yamna phingna parprap matai gi ka atudagi thorai. Hostel gi warden gi ka room masibu kadomdano hangbada ai isani kaigino hanglaklammi. Nandita na ma'am ai room number 12 ta laigadabani ka sibu onthokna motna lairamkhre. Hostel asigi sengdok sengjin taunanaba mi lairabadi ka se amuktang sengdohanbiu hairakpada warden aduna ibema nang ngasita lakwa anauba oiduna khangdrabani. Hostel sigi oiba tonganba chanakanglol ama lei mado nang padriba male. Room number 5 ki hek nakalda theliba notice board adu de yengu hostel asigi sanagadawa rule and regulation mayam ama iduna thamlabani hairamlaga warden ado prap chatkhirami. Nandita na prap laktuna room number 5 ki hek nakalda theliba notice board adu da rule and regulation yamna sauna mayek singna iduna lerami. Number 1 da Nimidangi pung nipal buta kravadi lairiba hosteler khudingmakna masa masagi mobile sing ado opta thamgadabani mase tangai fadana tawdaba yadraba amani rule se indrabadi yamna khudong thiningai oi. RR2 de iri masa masagi ka laigadauriba masaduna loina sengdok sengjin tawgadabani luna nana thamgadabani. RR3 da yamna tangai fadana tawgadaba amana tha amagi thasigi ahing khudingda hosteler khudingmakna namidang pung 6 ta khrabadi masa masana leiba ka singado thong hangdoktuna thanamgadabani aduga school ge benda da hosteler khudingmak amata oina punna ahing lekminagadabani. Room number 4 da hosteler singi guardian natraga parents sing namidang wairam pung 5 dagi hena school gi campus ta sangba yade. Room number 5 ta iri hostel asida lairiba mipung khudingmakna masamakta thengnaba khudong thiningai oiba natraga awaba nungaitaba pau amata yumgi misingda share tawba yade. Masimak tangai fadana tawdaba yadraba amani natrabadi khudong thiningai oi. Asumna rule mathang Nandita na iriba singado paraga karino ni hostel asigi RR sing asibo
mayamga iman manadaba kharasu yawine thasigi ahing khudingda hosteler khudingmakna masa masagi kaada leiba yade hairibasibu karino haina yamna munna Nanditana wakhal tawrami masado aki tujungba ama phaurakpagumsu tawi aduga amuksu hostel asida thokliba thodok wathok awa nungai kudong thiba khudingmak yumgi misingda amata share tawba yade kudong thiba nangani hainasu rule asida palli karino asiguma rule asibo haiduna matomta wakhal tawna mahaki room number 12 kaadu da laklaga mahaki kaado sengdokpa hauramni kaado sengdokpa loibada namidangi pung 3 tari Nanditana kaado sengdokpa matamda rekta hana leiramliba amanba amadi ahanba lairi khara leiribadugi marakta dairi amasu yawramni dairi ado paningduna mana tongana khandoktuna table da thamlamni Nanditana namidangi pung 9 takhrabadi dinner matam oiraklabadi mayam punna amuk sak saba kaunaraklagani khanduna parap irujananabagdamak bathroom da lakhi bathroom da mana irujaringai matam aduda mangonda angakpa thodok ama thoklamni irujaringai matam aduda thonglamdagi kanagumba mi amana mahang irujaribado yenglibra haina hek wakhalda khalli laithoktuna hek yenglakpadadi thong aduda yaliba pirol adu natana mi amatasu laiba ude mahakna hek laithokkhibada tungda mi ama leibagi saumde mangonda khara fangi mahak prap irujabado loisinduna thoraklarni namidangi pung 9 tarabada hostel aduda lairiba satri singado loina dinner saraba matungda magi kaada laknarami Nandita su mahakki kaada laktuna ngasai mana table da thamlamba diary ado hangdoktuna yengi diary aduda English sunataba Hindi sunataba kari mayekno khangdaba kharana diary aduda iri mahak diary adu paningabasu paba ngamdre ningba kairaduna diary ado adum yengamlaga hanagi thampham rek aduda amuk thamkhre matam adumaktada mahakki phone da ring lai matam ado namidangi pung 9 makhai muktarabani phone tawrakliba mi eduna mahakki boyfriend ni Nanditana namidangi pung 9 takhrabadi masa-masagi phone singado switch off tawgadabani haina hostel sigi akanba niyom mama lai aduna yaragadi namidangi pung 9 takhrabadi phone tawbirakano haina mahakki boyfriend aduda hairami mahakki boyfriend aduna tumi layuda nangi kaada tumina wari sabadubu kanana khangni aige adudagi Nanditana mahakki thongado manungda pona thajilami warde laglabasu khangdanaba haiduna aduga wari saduna lerami ikan kanadana mahakki kaadugi matairomda nupi ama kappagi khonjel ama mahakki nakongda tarklami Nanditana karisu thoina thausarudana wari ado adum saduna lerami adudagi mahakna hek leithorakpada mahakki thongjil maya adumaktada nupi ama leptuna leibagi mami sami oi tauba mami ado hek ovada Nandita o ima haina khangau laurami phone adusu laimaida tarami phone ado masana switch off adum thaujakre Nanditana masado khara pakhalap tauna mahakki thong ado tapna hangdoklaplami mapanda thopa hostel aduda laiminabi mama nabi kana mapanda laibage haina yenglaklamni ka khudimak loina thong thingnari aduga mathaida laiba room number 18 gi ka adudi thong ado khara hangdo i Nanditana yenglakku matamda room number 18 gi ka adudagi nupi amana mabu yengduna leiramli Nanditana nokphe tawraga hai makut thangalami adubu nupi adunadi mangonda saung yengduna leiri Nanditana amuksu nokladuna hi friend I am Nandita haina makut thangalami nupi aduna yamna sauna mangonda tumak yengli Nandita do tudina amuk mahakki ka manung aduda sanglakle mahana ka hek manungda sanglakpada mahakki kangthol makha aduda karino ama fadat chinsin khibagum ukhi Nandita masado pakhatpana suloire prap sanglaktuna mahakki phamungda thariba monbak phidakado haigatuna kangthol makha aduda
ꯄꯥꯛꯊꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯁꯥꯗꯣ ꯈꯔ ꯄꯥꯈꯠꯄꯒ ꯈꯔ ꯁꯥꯒꯠꯄꯒ ꯍꯨꯃꯥꯡ ꯁꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯣ ꯑꯣꯟ ꯇꯧꯔꯝꯃꯤ꯫ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯣ ꯊꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯟꯗꯤꯇꯥꯅ ꯀꯥꯁꯦ ꯃꯤ ꯂꯩꯅꯗꯕ ꯀꯨꯏꯔꯕꯗꯨꯗ ꯐꯦꯟ ꯑꯗꯨꯁꯨ ꯀꯣꯜꯍꯤꯡ ꯆꯥꯗꯨꯅ ꯎꯪꯂꯛꯄ ꯃꯇꯝꯗ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ꯫ ꯐꯦꯟꯗꯨꯅ ꯎꯪꯕꯗꯨꯗ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯊꯣꯛꯄꯗꯣ తాꯕ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯅꯟꯗꯤꯇꯥꯅ ꯐꯦꯟ ꯑꯗꯣ ꯑꯃꯨꯛ ꯃꯨꯊꯠꯂꯝꯃꯤ꯫ ꯐꯦꯟ ꯑꯗꯣ ꯃꯨꯊꯠꯂꯒ ꯃꯍꯥꯛꯅ ꯍꯦꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯑꯃꯨꯛꯁꯨ ꯐꯗꯠ ꯐꯗꯠ ꯇꯧꯅ ꯃꯤ ꯑꯃ ꯆꯪꯈꯤꯕꯗꯧꯅ ꯎꯍꯧꯈꯤ꯫ ꯅꯟꯗꯤꯇꯥꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯃꯨꯛꯁꯨ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯀꯥꯡꯊꯣꯜꯗ ꯊꯥꯔꯤꯕ ꯃꯣꯟꯕꯥꯛ ꯐꯤꯗꯛ ꯑꯗꯣ ꯍꯨꯒꯠꯇꯨꯅ ꯀꯥꯡꯈꯥꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯅꯟꯗꯤꯇꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯗꯤꯅꯔ ꯆꯥꯔꯨꯔꯒ ꯄꯔꯞ ꯄꯔꯞ ꯍꯟꯖꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯆꯪꯈꯤꯕ ꯎꯍꯧꯈꯤ꯫ ꯅꯟꯗꯤꯇꯥꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯋꯥꯈꯜꯅ ꯅꯠꯇꯦ, ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕꯅꯤ꯫ ꯃꯤ ꯑꯃꯗꯤ ꯆꯪꯈꯤ꯫ ꯀꯥꯡꯊꯣꯜ ꯃꯈꯥ, ꯇꯦꯕꯜ ꯃꯈꯥ, ꯃꯇꯥꯏ ꯀꯥꯆꯤꯟꯅꯆꯤꯡꯕꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯂꯩꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯒꯅ ꯍꯣꯁꯇꯦꯂꯔ ꯑꯇꯩꯅ ꯀꯤꯍꯟꯅꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯟꯗꯤꯇꯥ ꯇꯁꯦꯡꯅ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯟꯗꯤꯇꯥꯅ ꯍꯦꯗ ꯋꯥꯔꯗꯦꯟ ꯑꯗꯨꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯧꯅ ꯂꯥꯛꯄ ꯍꯣꯁꯇꯦꯂꯔ ꯁꯥꯇ꯭ꯔꯤ ꯑꯅꯤ ꯑꯃꯁꯨ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯋꯥꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯨꯝ ꯅꯝꯕꯔ 18ꯗ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯏ, ꯌꯥꯝꯅ ꯀꯤꯖꯩ, ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ, ꯍꯌꯦꯡꯃꯛ ꯌꯨꯝ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯋꯥꯀꯠꯂꯝꯕꯅꯤ꯫ ꯅꯟꯗꯤꯇꯥꯅ ꯃꯅꯤꯡꯗ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯀꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯋꯥꯀꯠ ꯊꯥꯡꯒꯠꯂꯝꯕ ꯑꯗꯨꯗ ꯅꯟꯗꯤꯇꯥꯁꯨ ꯇꯨꯃꯤꯟꯅ ꯃꯅꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯣꯁꯇꯦꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ꯫ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯑꯃꯨꯛꯇꯪꯕꯨ ꯂꯩꯈ꯭ꯔꯕꯗꯤ ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯣꯁꯇꯦꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯄꯥꯎ ꯑꯁꯦ ꯅꯍꯥꯛꯀꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯦꯔꯦꯟꯁꯤꯡꯗ ꯇꯝꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤꯅꯤ ꯈꯪꯉꯨ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯟꯗꯤꯇꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯡꯗ ꯁꯠ ꯐꯥꯎꯒꯠꯂꯛꯇꯨꯅ ꯍꯦꯗ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯦꯝ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯀꯥꯗꯁꯨ ꯑꯉꯛꯄ ꯌꯥꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯦ꯫ ꯔꯨꯝ ꯅꯝꯕꯔ 18ꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯅꯍꯥꯜ ꯌꯦꯡꯂꯛꯏ꯫ ꯔꯨꯝ ꯅꯝꯕꯔ 18ꯗ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ?" ꯍꯦꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯔꯨꯝ ꯅꯝꯕꯔ 18ꯗ ꯂꯩꯔꯤꯕꯤ ꯃꯍꯥꯛ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯋꯥꯏꯅꯤ, ꯑꯍꯤꯡꯕ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ RRꯁꯤꯡ ꯑꯁꯦ, ꯔꯨꯜꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯀꯥꯏꯕ ꯌꯥꯗꯦ꯫ ꯆꯠꯂꯣ, ꯃꯇꯝ ꯑꯁꯦ ꯊꯦꯡꯈ꯭ꯔꯦ, ꯂꯥꯏꯔꯤꯛ ꯄꯥꯅꯔꯨꯔꯣ, ꯅꯈꯣꯏꯒꯤ ꯀꯥꯗ ꯍꯜꯂꯣ ꯍꯥꯏꯅ ꯍꯦꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯠꯇꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯁꯥꯎꯅ, "ꯃꯦꯝ, ꯈꯪꯗꯦ, ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯍꯣꯁꯇꯦꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝ ꯆꯠꯂꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯗꯦꯟ ꯑꯗꯨꯅ, "ꯈꯪꯗꯦ ꯈꯪꯗꯦ, ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏ ꯅꯁꯥꯒꯤꯅꯤ" ꯍꯥꯏꯍꯧꯋꯤ꯫ ꯔꯨꯝ ꯅꯝꯕꯔ 7ꯗ ꯂꯩꯔꯝꯕꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯤ ꯑꯗꯣ ꯌꯨꯝꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯅꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ꯫ ꯅꯟꯗꯤꯇꯥꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯀꯞꯂꯝꯃꯤ꯫ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯑꯃꯨꯛꯇꯪꯕꯨ ꯑꯦꯗꯃꯤꯁꯟ ꯇꯧꯈ꯭ꯔꯕꯗꯤ ꯀꯣꯂꯦꯖꯀꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯍꯣꯁꯇꯦꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯁꯨ ꯌꯨꯝꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗ ꯑꯃꯠꯇ ꯁꯦꯌꯔ ꯇꯧꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯟꯗꯤꯇꯥꯗꯣ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯀꯞꯅ ꯀꯞꯅ ꯂꯩꯔꯤꯉꯩ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯃꯄꯥꯟꯗ ꯀꯥꯛ ꯀꯥꯛ ꯊꯤꯜꯂꯛꯈꯤ꯫ ꯅꯟꯗꯤꯇꯥꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯨꯝ ꯅꯝꯕꯔ 18 ꯃꯄꯥꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯗꯣꯛꯂꯝꯃꯤ꯫
Nanditana masada sauningba nungaitaba amaga loinana akiba thadoklaga room number 18 gi ka ado tana laklami thong ado hangdokliba du da chepthaduna mahakna yenglakpada mahak khangprek khangni ka adugi ceiling fan aduda nupi ama thauri yanduna haiduna leiribado ubada mahak kanna laurami aduga warden gi ka adu tamna kanna selaklami warden aduna Nandita abu mahakki siar aduda phamhalami aduga ising glass ama Nandita da piduna nahak pakhat kanu tapthak kho haina tapna wakhalado fatha birami aduga Nandita da warden aduna hairaklammi nahakna uriba saktam ado haujikmakki saktam nate nasidagi sahi ahumukki mamangda thokkiba thaudok amagi saktam adoni room number 18 asida Nanggumbi nangi namanabi ama college asida tamnanabagidamak lairambani numidang pung nipal dagidi atopa misinga wari sadananaba satri kharagi guardian singna complaint tawrakpadagi numidang pung nipan gi makhada lairiba hostel gi miyoi amatana atopa singa wari sadananaba niyoma se semkhibani IDB room number 18 da lairibi Sanjana kaubi nupi asina Namidangi pung nipal dasu mahaki boyfriend ga natraga mahaki guardian singa wari sanabase warden na faba anirak ahumlak subadagi hostel asigi mapu laktuna mahaki folado lauduna namnuna munduna thugai khi aduga mahakusu yamna thina sai khi piwa maduda ikairaduna Sanjana kaubi nupi ado mahaki room number 18 ka asimaktada numidangda mahaki kagi ceiling fan da thauri anduna lairambani mathamadudagi ngasi fawba room number 18 da lairamba makoi nupi ani masu laikhidrabani makoi khudimak loina Sanjana na hat pangaktani haina thajanai aikoina Sanjana gi asengba saktam ado marakta adumak ubu fangi hostel asida chanariba akaknaba niyomase Sanjana na mahakna hingingai matamda mamanabi singda hairamba wasing aduda yumpham oiraga semba niyom ngaktani thasigi ahing khudingmakta hostel gi tongan ba ka sing asida lairamba laikhidraba thawai sing ado loina masa gi ka sing asida amuk halaktuna lairei haina thajanai aduna amaba isagi thasigi ahing khudingmakta ka sing asida hostel amata laitadana school gi veranda da mayam punna ahing lekminari bani hostel asida lairibi satri khudingmakna ayamba matamda aikoigi RRC hostel asigi rule bu ngakti aduna makoina akiba tujungba thaudok kaya thengnari bani maruaina numidangi pung nipal hekta khrabadi switch off tauba natragana atopa kanagumba amataga wari sanadaba masibu hek taururaba niyomase hek kairurabadi misakado kaduda tamnaduna ahing leiba ngamde chalo lairik pajaruro thengthrani haina warden Nandita bu mahaki kada tharklabni Nandita mahaki kada sangani khanbada gyan mamlammi thong kabak hangdoktuna laiba room number 18 gi kaduda hanna chepta yengamlaga Nandita mahaki kaduda kina changaklami wari ado tarabadagi Nandita mahaki ungduna lairiba ceiling fan ado aduda munna yenglami adudagi mahak hainaraktaraduna ceiling fan ado amuk muthalami hostel aduda Sanjana matomta natana mahakna sikraba matungda mahakna atopa satri singbu hatkhiba amadi hostel aduda lairamba sing niyom adu ngaktaduna mahakna hatkhiba thawai sing kaya adugi thawai sing aduna thasi numit khudingi hostel aduda lai haibado munna khalluraga Nandita adu kibana loyaklami mahakna lairiba room number 12 aduda su soidana sikhiba yaurumlagani khalaklami mahana ahanba lakpa matamda room number 12 aduda leiramliba amanba diary amadi lairik sing ado soidana mi leirambagi khudamni adubu mado matam kuina kana amata ka aduda leitabagi khudamni
mase khallobada Nandita do oiramda amuk chep yetlamda amuk chep tawpham khangdana yamna langtaknaba maung amada leirami matam adumaktada mahakki phone ado ring laklamni mahakti pakhatpana wakal mayam ama khallingaida mahakki phone ado switch off tawba kauramla male Nandita ni ipa pakhatna mahakki phone ado switch off tawsili adubu phone adudagi angakpa yamna akiba khonjel abakhak thoraklamni nupi amana kappagi khonjel ni Nandita do kiman khraduna mahakki thong ado hangdoktuna mapanda chenthokke haiduna thorakpadadi mahakki thong ado mapalda lonsilamle thokpa yadre manung aduda mahakna thangnabada laiba ka sing aduda tananaba mahakki mamanabi ama anigi maming panduna yamna kanna khaurami matamadumaktada mahakna tumliba kangthol adugi makhadagi mi ama laibagi samilado mahakna fanglami nupi amana kappagum nahebagum tawiba khonjelado laklibado mahakki kangthol makhadani mahakki kagi thong adusu hangdokpa yadrabada mahakna mamanabising kaubada su tadrabada pakhatna mahak tapna khongthang ado thangaduna mahakki kangthol manaktana sangsilakhi aduga kangthol adugi monbak phidak ado tapna haigatuna mahusagum yengakpada mahak khangprek khanglamni kangthol makha aduda yamna phibam sadrabi nupi amana mangonda yengduna leirami Nandita na yamna kanna thong aduda makongna kau makutna thaduna mahakki mamanabising ado kaurami ngaihaktangi manungdadi mapandagi thong ado hangdorklami adudagi warden amadi mahakki ka thangnabada leiba mamanabi ani ahum su yauramli makhoi kudingmak Nandita gi ka aduda pakhatna sangnaraklami maduda Nandita na wadi amata ngangdana mamittagi mapi oro senthaduna makudombi aduna mahakki kangthol makhada thilami warden amadi mamanabising aduna changlaktuna mahakki kangthol makhada maithado haigatuna hugattuna yenglami kaisu leiramde ahing ado Nandita do warden sing aduga ahing adol tuminare nongalaga girl hostel adugi warden head warden amadi girl hostel adugi mapu laktuna makhoi wakupna khanarami madugi matungda Nandita busu kauduna mahakna hek lakpada mahakna rule kai khibra haibado thijilami Nandita na hek lakpaga mahakki boyfriend ga namidangi pung mapan taro faubo wari sanakhiba pumnamak adugi wari taruraga hostel adugi anauba niyom amamuk semdoklami madudi hostel aduda lairiba hosteler khudingmakna namidangi pung taruk het tabada masa na fairiba mobile phone sing ado hostel gi warden da khutsinagabani aduga ayukki pung tareta amuk hanna laugadabani haiba niyom ama semdoklami aduga loina Nandita adusu room number 12 aduda leihandre atopa hostel adugi ka room number 15 da hongdo halle aduga girl hostel adugi mapu aduna Nandita da thokleba thaudok pumnamak asigi I pau amata yumgi misingda share tawba yade maduda thorakpa phaphatta daita khudong thiba khudingmak masagi oijagani haina kanna warning piramlaga satkhre